आकाशवाणी इम्फाल Kshetrimayum Chitrabhanu na pau pazari ahan pada maru eba pau security force na laloba amasung ahum amadi drug lalonba mi ahum phagat leba ke ate mafam singda pangthopagum Manipur da sungasi Kargil Vijay Divas thorom pangthokani amasung Bharat amasung Maldives ka tongan balam kya da yana warol kaya sahi tongna khre Security force na rajya asigi mafam kaya degi miyam degi namduna sel khaiba amadi aina yadaba thabak toba miyoi sing phabagi thabak lepna chathari police ki paun high security force na ngarang Thobal jila gi Nongpok Samai police station na konba Leirongtel Pitra degi RPF PLA gi miyoi ama fare miyoi asi miyom degi namduna sel khaiba da amadi Thobal jila degi nongna lup asda yahonnaba honaramba miyoi ni hairi Amarom da RPF PLA gi nupi kadar ama masagi mayum Thobal jila gi oinam somu mayale kai degi fare mahak school transport association sing tukan sing amadi lalot itiki mari lena ba mafam sing degi sel khongapada chena bani hari mangon degi mobile handset ahum yauna atei che changkaya fagat le Imphal West ki pasoi police station na konba salam mamang le kai degi KCPPWG gi mi amasu hoki basago sa nimiti ki security force na masagi mayum degi fagat ki Mahak miyam degi sel khongapada chena ba misakni mangon degi mobile handset ahum yauna miyam degi sel khaiba de chinna ba polom kharasu phagat ki Jiribam jila ki FCP check poster security force na gari sing check to bada tata truck amada purakpa ganja kilogram chani kun phagapangam ki None jila degi khumji village degi gari asibo thori ba driver su phagat ki Manipur police na Churachandpur gi bihang bus parking degi miyoi amadegi brown sugar gram chama humpuni pan phagat pangam ki miyoi ase Churachandpur jila gi Tonjang village degi ni hairi mangna haidorak padegi miyoi amasu police na phagat pangam ki miyoi ani asina sinaramba Honda Activa amasu phagat ki Manipur police na niyam lana gari thorba singi mathakta lepalena phagat pagi thabak su chathari Leba ke ate mafam singda pangthok nagbagu Manipur da sungasi Kargil Vijay Divas thorom pangthokani Rajya Sarkar na sinduna Imphal gi Palace compound leba Manipur State Film Development Society gi auditorium da thorom asi pangthokani thorom asi da Rajyapal Ajay Kumar Vala amasung DGP Rajiv Singh Saruk yagani ningsing bayai Bharat amasung Pakistan ga English machama pam mafudra mapan da sona ki ba Kargil landa Bharat na mai pakiba adubu ningsing ba amadi lal adu da thawai na ponta pikiba lanmi singbu ikai khomna bu utpoi na thorom asi pangthokpani Prasar Bharati ki makhada Akashvani Imphal ki regional news unit ki oina full-time contract basis ta editorial executive news reader cum translator Manipuri langona ba application thazan ki ba candidate singi maraktagi tangai fadava qualification shuraba post asigi written examination da saru yaba yaraba candidate singi list thokle list asi Akashvani Imphal Palace compound ki notice board natraga regional news unit Akashvani Imphal lagi khangba yagani tabilba pawasi Akashvani Imphal lagi ni Bharat amasung Maldives ka tongan malam kya da yana warol kya sahi tongna khre yana warol sing adugi manungda fisheries amasung aquaculture amadi digital solution na sing basing yauri Bharat na leba asida line of credit da lupa koti lising mari chani panyang kai thada ragani masina leba asigi chakot thorangi project amadi infrastructure gi lam da sel tungi lam da chauna mateng pangba ngam lagani Pradhan Mantri na India's bias credit ki makhada Hulhulmal Bilta Saba Social Housing Unit listing ahum chahum miyam da khusinaki Sri Modi na aduda city da lambi amadi iram na lagi project yauna community development project taruksu sangaki Sri Narendra Modi na ngasi pangto kadaba Maldives ki humpu suba ningtam numi thorom da saruk yagani Sri Modi na hai मालदीव के 60वें स्वतंत्रता दिवस पर गेस्ट ऑफ ऑनर के रूप में आना मेरे लिए सम्मान की बात है मैं इस निमंत्रण के लिए राष्ट्रपति जी का आभार व्यक्त करता हूं और सभी भारतवासियों की ओर से मालदीव के लोगों को हार्दिक शुभकामनाएं देता हूं इस वर्ष भारत मालदीव संबंधों की भी 60वीं वर्षगांठ मनाई जा रही है इस सुखद संयोग ने मेरी इस यात्रा को और भी विशेष बना दिया है फ्रेंड्स भारत और मालदीव के संबंध सदियों पुराने हैं हम पड़ोसी हैं साझेदार हैं और जरूरत के समय साथ खड़े रहने वाले सच्चे मित्र हैं जैसा मैंने पहले भी कहा है मालदीव भारत की नेबरहुड फर्स्ट पॉलिसी में
विशेष स्थान रखता है। Mahaki Maldives khongchap lor batung da Sri Modi na Tamil Nadu ngasi chakani mahaki nominee ki khongchap manung da tongan ba chokot thorangi project khara sanga gani kharagi na ure uyung tamgani. Griha Mantri Amit Shah na New Delhi da pangthopa nominee oiba National Security Strategy Conference lising ani kun manga hogdokre leba asigi damak ta thawai na panta pikhraba athoba sing mafam da su Sri Shah na ikai konob utki mifam asidanga Sri Shah na wa ngangani. Miyam ni yengba nungai taba content sing utpa OTT website sing amasung apps kun manga Kendra Sarkar na thingjingkhre Kendra gi information amasung broadcasting mantraloy na hai riba platform sing asida miyam na yengbada nungai taba content sing yawba thengare masigi yenglaga Kendra gi mantraloy sing Griha Women and Child Development Electronic and Information Technology Department of Legal Affairs yauna tongan banupi amasung angangi human rights activists singa tanaraba matungda khongtang ase lakholakpani. Pradhanmantri Narendra Modi ki puningi wa man ki baat ki chamakun mari sub episode haying ayupung taramathoi da Akashvani ki thong da shandokani thoramasi AR News DD News PMO amasung Information amasung Broadcasting Mantraloy ki YouTube channel sing da su live streaming togani LRS Rachanpur su thoramasi sandokani masi ki Manipuri wan to Pradhanmantri na wangang ba hek loibaga Akashvani Imphal da sandokani masi numit asimaki numidang pungni panda su amuk hana sandokani direct loan sing dana mathangi numit da sandokani ngashi phongba pauche singe maru aba paugi da mahojik Chitrabhanu Birosh lady Birosh Thakachari Chitrabhanu illegal immigrants sing masak khangdokpada ngak na chatkadaba SOP sing khangan kre mito khangdoknaba police na thabak lokhotle amadi MHA singna MHA official singna free movement ki pressure pi kre Kuki Jo Singh yaning basu yauri haiba paw asina Sangai Express Manipuri edition gi ahanba amasung anishuba headline tawri PR makhatana sangthaba asi miyamgi mayoktani haiba MPCC gi wafamna pawse asimaki English edition da phongli lengak pangamdraga PR bukhulai oina season bagi thawong yaningde haiba Congress ki wafamna sana laiba pawse gi ahanba lamai da phongli illegal immigrants sing khandoknaba kanglon leitana delimitation tawba yaroi haiba just and fair delimitation gi wafamna poknafam pawse gi maruiba paw oina phongli DIPR na pangthokpa My City, My Responsibility haiba hiram da short film competition Devdarshan Gurumayum gi tamjaningai na ahanba mana fangle haiba pawasina Manipur Mail gi ahanba lamai da phongli High Court of Manipur gi prosecutor hapkhiba da adu chatna handanaba court writ appeal tawduna challenge tawkhre amadi police headquarter amadi Raj Bhavan mamang fauduna chawraba ujau kya purakpa leptri forest department na una usinadra haiba paw ama photo ka konana naharol thaudangda ahan balamai da phongli Lok Sabha Jal Shakti Mantri V Somanana Jal Jeevan Mission gi makhada Manipur da leiriba yumthong gi chada marifu da thaknanaba ising fanghalle haiba adu miyamna yakhidre amadi oja singna changsilliba khongjang asigi marakta mahoksagum class athabinaba demand tawkhre haiba pawsing asina People's Chronicle gi ahanba lamai da phongli encroacher singi mathakta president rule gi lengak ki eviction Thangal Bazar amasung MGE Avenue da masana sidokna khre July 19 da mahutna sinduna Dharmasala da mifam pangthokadori haiba pawama hwelan pawgi maru oiba pawina phongli Pause asitida Census Act 1948 ki section 3 gi matung ina Manipur gi census matam khara thaidokpada chungani haiba pawsu phongli Hills Hornbill Express da Food Safety Administration Senapati na jila adu da food fortification amasung chana potlam yoliba myosing gi mafamda food awareness campaign ama pangthokre haiba pawsing asina Hills Hornbill Express da phongli MLA letpa hokimna Tengnokpol jila gi DC Jila adugi headquarter da leiriba office ta mathok tahonnaba governor da taksin kre haba pawasena Ganfu Mail gi ani shuba headline tawri Chengdai Khulda Kendra gi Youth Affairs and Sports Mantralay gi official sing amadi Chengdai Youth Club na puna ek per ma ke nam campaign gi makhada uchara kya thakre haba pawasena Tamenglong Times ki ahanba headline tawri Chitrabhanu Thakachari Birosh aroiba maruiba paw amukhana security force na laloba ahum amadi drug lalonba mi ahum phagatle Leba ki atem mafam sing da pangthok na bagum Manipur de sungasi Kargil Vijay Diwas thorom pangthokani amasung Varat amasung Maldives ka tongan malam kya da yana waru kya sai tongna khre pauli zari